Tampak amadi singkhong galonaba mafamsingda leiriba ungkhatnaba phibam asi nemtharaknaba Central Force amadi State Force na thaudang launaduna chingkhong amadi tampak lonaba mafamsingda saba bunker sing lopthokpagi thabak kaya paikhatlabasu chingthaki mafam kayada Kuki Lalhouba Shingna bunker sajillakpagi masingdi asumasum hengalakli Hiramasigi matangda TOMTV na asumba report ama khangdoknaba Haraothel Amadi Koutruk mafam singda hakthengna chatuna yengsilubada singda damgi awang thangba chingthak amadi Haraothel Koutruk nongchuk Chingyang mathakta anauba bunker kungi mathakta Sajillakpa Thengnare bunker sing asi yamna strategic oiba mafam singda leiba maramna tampaktagi tarai ubangamde bunker sing asi fit mari mangaluna lainungda tautharaga sandbag singna koisinduna thamlaga mathakta dambur amadi una napina kupsinduna thamlei bunker sing asige koibada afaba makhalgi khutlai paiba Kuki Lalhouba Shingna santri taduna leibagi mami uba fanglei yamna ngaklibadi bunker sing asige mathakta Assam Rifles ki truck sing su khamduna leiba thengnari Central Force amang oiriba Assam Rifles singna Kuki Lalhouba Singgi bunker manakta punna leminaba asna kari karamba arunba agenda leiribanu haibasi yamna chingnangai oi Maikai Kyadagi Lamdam Asida Tangdu Laitaba Hanjilaknaba Kholau Kya Laujarabasu Singi Mafam Kyada Lepalaitana Lanbung Sajillakliba Kaya Asina Lamdam Asida Tangdu Laitaba Hanjilakpada Thintahanbagi Achawa Madam Ama Oiri Oirakliba Pibam Asida Tampaktana Ahenba Force Kaya Thajillakpa Aduga Chingi Mafam Kayadana Kuki Lalhouba Shingna Tauningba Thabak Tawbada Central Forces Shingna Yengduna Leiba Asna Nongma Nomigi Thajaba Manglakpagi Achawa Madam Amsu Oiri